Delhi Police na KCP Kangbu Amagi Luchingba Taibanganba Delhi dagi fare. Mahak na haidorokpadagi nungmay kaya marum kaksing dagi fare. Kangleipa Communist Party KCP Kangbu Amagi Chairman Taibanganba Delhi gi mafam amadagi handakta Delhi Police na fare. National media da phongdorokpa pawgi matungin na KCP Taibanganba gi Luchingba Haubizam Dilip Elias Taibanganba Delhi Police na Special Cell Manipur Police amasung Central Intelligence Agency singi apunba Kangbu amana chathagiba apunba operation amada mahakpu phaba ngamkhibani haire. Security officials singna phongdorokpagi matungin na mahak National Capital da militant network singi aronba meeting ama yawnana balakhibane. Mahak Delhi yaurakle haiba paw phangbadagi yamna kupna thijin humjillaba tungda mahakna laidiba mafam adu khangba ngamkhibane. Tongan ba criminal case kaya da mayoknariba Taibanganba Unlawful Activities Prevention Act amasung atopa charge kaya marum sumayoknade. Thoksom Tony kauba miyoy ama kumjali singani taragani panda hatkibagi thokdoktasu mahak chenai. Masidasu natana miyamdagi nam haduna sel khaiba kihan khanganbada chingba kayadasu chenai. Mahakpu wahong pahong sathabada Kaksing district ki mafam amada yamlaba khusu khulai sing amasung militant ki thabak thauramda sisinaba machak mathum kaya marum losinduna thamle haiba khangba ngamkhe. Mafam adudasu operation chathabada AK-56 rifle khara, Insas rifle khara, self-loading rifles, SLR khara, M4 rifle khara, light machine gun khara supagat pangamle. Masigisu mathakta security personnel singna high explosive bomb yangkhaiga mathoi, para bomb ani, detonator taraga mathoi amasung lethot cell sing phangbangamkhe. Pumna makasagi mathakta tongan ba makhalgi kapayari ba nongmay maruli sing ani. Ahang ba magazine sing, bag sing, tarpaulin set sing, Jio, Airtel gi SIM card sing, Redmi 13C mobile phone amaso recover tawba ngamkhe. Mangwandagi fariba khusukhulai sing adu hauji Manipur da thokliba irang sida senei haina police na maral side. Panbay avadi Kangleipa Communist Party amasung Manipur da base tawba tongan ba lalawlup kaya marum anti-law gi makhada ban tawduna lairibane. Makhoi namduna miyamdagi sel khaiba mihat mipun gi thokdo kaya da su senei haide.